Thasigi Kunda Governor A.K. Bahala na thokiba order magi batungi nangasi aroiba numita Arambai Tengol na Yamlaba Khutlai kaya ahanba Manipur Rifles ki ground da Thinggatkhre ngasi pung ahumrom tabadagi hoduna Arambai Tengol gi masing Yamlaba gari kaya ahanba Manipur Rifles ki nongpok thangba gate talaktuna Khutlai sing pushin ki adum oinamak mafam aduda mangzaunana ngaiduna leiba Manipur amadi mapal gi baumi sing manungda changhan kide maduna maram oiraga hauzik makki oina Khutlai masing kaya chap chana pikhat ki haiba khangbangamdri adum oinamak masing Yamlaba nupi kayana kanna taknaraba matung media gi myo yaudana nupi kaya Manipur Rifles manungda changbayahan ki ngasi Khutlai Thinggatkhre aduga mari leinana mafam kayada security gi akan section thaurang sing lokhat ki masigi mamangda Arambai Tengol gi luchingba koronganba PRO Robin Khwairakpam AT Unit 19 Commander Yauna Miyoi Mari Raj Bhavanda Governor ga Numidang Wairam Unaduna Memorandum Pisin Kibaga Loinana Pung Amarom Chupana Wari Sanaba Lepkibani Nakal Amaromda Manipur gi Governor Delhi gi Damak ngasi Imphal Thado Kiba Maramna ngasi Arambai Tengol na Khutlai surrender tawbagi thauram aduda sarukya kide adum oinamak state ki yauna central gi security force ki makok thongba official kaya thauram aduda sarukya ki media gi miyoi Changhan Kidaba adugi matangda pulista hangba wahangda chep chaba maram phangkide akhoi lai ba ngam de ba da akhoi lai ba ngam de ba ja simu jumu ta